Senapati dangar numidang khangawdana irang horakpadigi ama ata kya thonkri. Indian Security Force na ceasefire gi ground rule violate tawre NSNIM. Army gi maikaidigi designated boundary line sindana operation satakhibalaithi. Social media re thadorakpa tonga mana maram oiduna ngarang numidang Senapati town miyamgi iho ama khangawdana horaktuna civilian amadi Assam Rifles ki property kya ama ata thokri. Nakalamarom the Indian Security Force na ceasefire gi ground rule violate tawre haina NSNIM na phungdorokli. Army digi phangma pawda ngarang numidang pung 8 gi minute ani rom tabada social media ra asyengba amasum sengdaba khangdaba wapum ama sandorakpadigi sauna irang tolakani. Circulation adugi matungina Oklong Village ki jurisdiction manungda leiba Naga Army Headquarter Khudong Brigade manakta Naga Army amasum Assam Rifles anigi marakta sound ungkatnari maramasina Naga miyam lokotpa yaba thab lokotnaba Senapati traffic point da thokpiraklo haiba wapam thulakpani wapam adugi matungina khangawdana miyam horaktuna Senapati traffic point da punbaga loinana hena irang kan khalaktuna civilian amadi Assam Rifles animaki mal sangkya amara thokiyari pausna makataraduna khulai paiba kedar khara satok sintawre habigi intelligence ki pau matungina Assam Rifles na makuilong di amadi oklong area da operation sa thabaga loinana miyoi ahum makatana wohang pong taunaba fakhi adubu hairiba miyoi du village chairman na misam ni haina masak takpadagi makoi ahumak imumrung dukusinakri Army ki maikidigi designated boundary line sindana operation sa thakibalaiti haina sengtorakli Pausna makataraduna hai operation sa thaba loiduna halaklaba matung miyam ama punsinduna Senapati gi Assam Rifles COB tamna thomsilakli haibigi paukangki amadi miyam gi ihawadu hena sathiraktuna miyam maraktigi army camp tamna nung nangslakpaga loinana government ki property kya so amara toki camp ki mapandana khamduna leiba maruti alto car amasu ama ata thoki amadi camp manakta leiba waiting shed amasu maithaki Assam Rifles ki 407 counter vehicle ama miyam na mathak makha onthok ama ada tugan baga loinana Assam Rifles ki Bolero Casper amasu maithaki yari Army ki paus na makha taraduna hai koisaw naraba miyam na Assam Rifles ki kem ta thomjinduna nungna singba thajinduna attack sa tharaglabasu Assam Rifles ki makedi ki kem manungdagi hendoktuna tumina leiduna irang adu nem thaba ngaiduna rakhi adubo miyam gi irang aduna kankalaktuna Assam Rifles amadi government ki property kiya mai thab horakpadaga tangai fadana tear gas cell kaptuna miyam adu takthoptuna irang adu laksin ki hari Oklong da Naga Army amasum Assam Rifles anigi marakta kuthoknari haina social media da tonga ama sandorakpadigi miyam gi irang adu horakhibani adubu Naga Army ga Assam Rifles ki kuthoknakibalaiti amasu intelligence ki report matung ina mausagum singnaba mafamsingda operation satakhibne hari Naga CSO singi maikedi ki phungdorakpagi matung ina di Naga misam taru hard khiba thaudok da sienaba sing phatana justice phangana na thabak lokatpagi mahut ingsikna leiba mafamda Assam Rifles na operation satharakpagi thawongna miyam khoisauna hanbadagi miyam gi iho odo horakhibne hari amaramna ceasefire gi ground rule violate tawba thawngsing Indian Security Force satharakpada NSNIM na akan mamona condemn tawraduna India Security Force na TM Kasombile makuilong di amadi atay anak pada leiba khulsingda judicial warrant yauduna yum sangduna thi humbagi thabak sa thabaga loinana misa miyam phagat pagi thawong sa tharakliba si miyoibigi hak khongaw na thawong nari NSN GPRA na thadorakpa sirol na makha taraduna Indian Security Force na sa tharakliba thawong adu MIP NSN GPRA namasum center lenga kasana riba ceasefire gi ground rule thugai thongi handak Indian Security Force na Naga area ra satharakliba military activities ngasi taraina lopom thokti masina ingna signa leijariba Naga khul kiyama fair zone onthok lehari maramasina government of India na asiguma ceasefire ground rule thugai ba thong satharakliba sigi matangda khudakta independence investigation satakadabani ceasefire agreement gi tam sing ningthi na ngak na sakadabni loinana affected areas sing international amad independence human right monitoring tawgadabn hena su taksilakli Chief Minister na kanto sabal satunu yengsingkhri miyamgi punsi amadi lanthung ngak pa haibisi lengak sigi aset pa phidemni khemsan
Chief Minister Yumnam Khemchana MLA Haikam Dingoga loinana Imphal West ki Leimakong area da leriba Kanto Saval da handak yum taruk maina thakibadugi matang na ngasi hakthengna mafam adu satuna yengsingkhri yengsinbagi khongset adu Beles Development Committee gi maikaidagi Chief Minister da demand manga yawa memorandum ama pikhi Chief Minister na khunja sing hakthengna unaduna makhoi gi khudong chaba singi matang nasu wari sanakhi Chief Minister gi maikaidagi thokiba Laibak thiba thaudo do hakchina lawbaga loinana miyam ki interest logi matung ina sab saba thabak lakhorkani miyam gi punsi lan thung ngak pa amadi miyam gi yaifana ba thabak thauram taw bhaibisi lainga asigi aset pa phirimni mafam asigi miyam na matung asiguma thaudo thokani habi akiba lehaloi mafam asida ing tappa nungsi sana ba purana ba loan order fogana ba pibia ba mating pigani habi gi thazabsu Chief Minister na thamki loinana National Highway sing the free movement lehanana ba kana ba honari haiba loinana state sita ingta pa purakna ba akan ma thabak lokhol haisu thamki amaram civil service exam thaga da ba candidate sing scholarship ina balenga sina lupa crore aniga lakh mark gi central budget haptuna candidate chani da khudong saba piragani haina Chief Minister Yumnam Khemchana makhatana sa phongdokhi Kuki NP Manipur gi maikaidi gi press statement amang si July gi tang taragama English ngani gi kunga tarukta Kim Secretary ki thadrokli hai riba press statement sida maruina palli bu wakhrana Kuki NP Manipur gi maikaidi gi akan mamong kan nem tawri haibadi sawrana ngasi nungthil haibadi pung ani muk taba matamda None district ki manung sina laiba taikhanga masum Langlong Belesta akan mamong da etik amasum arsan yauna ama atakya ama thon khiba thaudu basibu akan mamona kandem tawi hari hariba thaudu osida kimna akan mamongda tangkhulgi manungsana leiba faction kangu NSN muiba amasum ZUF ki hariba kangbu sin akan mamona landara khibani haina maral sibaga loinana hariba thaudu osigi matangda national intervention sangduna athubuda demand to bagal loinana thijingedamne wapam mathulakli makhatana maral kya sibagal loinana haukiba Manipur da met ahum English ngani ga kunga humdoidegi tholakiba Erang asigi khudong chaba Louraduna hariba tangkhul gi theorising maming oina palabda hariba singasina makhatana makhoi gi khudong chaba expansionist oina bigi tamakta greater Nagalim gi agenda gi makhada expansionist taunaba advance on the local thang na bu yauna maral kya masiri makhata na maral kya sibaga loina Kuki NP Manipur gi maikaidi gi central government India gi maikaidi gi athuda intervene tawgadabani have demand tawga loina hariba NSN IM amasum gi proxy gi mathakta akanba excel lakhotgadabani bu wafam yauna pali tenta nasun mamyam thamjaram gi aduga hausi koina di mem paus mata solution jarage masum makhata ba no update mayam puna ngai mina sena channel sigi maikedi ki myang phamda makhata na thamjari makhata ba no update mayam puna ngai mina si